न्यू दिल्ली की रामलीला मैदान की पार्लियामेंट हाउस फाउबा हयेंग नवेंबर 2 स्टेट क्यादगी लाकपा गवर्नमेंट एम्प्लॉइज लाख कयाना चक्कदौरिबा मास प्रोसेशन दा सरुक यारुनबा ज़िरीबाम डिस्ट्रिक्ट की पाउमी अनी यावना चक्खिबा डेलीगेट सिंह ngasi ayu pung 8 taba matamda All Delhi railway station da thungkhrai delegation asna thunglabada Delhi da hana thungduna leriba Manipur Government Services Federation Manipur Government Higher Secondary Lecturers Welfare Association Manipur na taram na okay opagi thoram asaga mari lenana Manipur Government Services Federation Manipur MGSFMG General Secretary 𝗬𝗆𝗟𝗛𝗏 na haikibada hayeng Delhi gi Ramlila Maidan da pangthokadoriba Bharat Pumbagi achoba mass rally asida saru yanaba Manipur Government Services Federation ki team da ngasi ayu All Delhi railway station da aso engam yaudana ज़िरीबाम district ki delegation thunglakpa asida taram na okay MGSFMG Treasurer Aribam 𝗍𝗵𝗍 na hai hayeng Ramlila Maidan da Bharat Pumbagi mioi lakh ama henbana National Pension Scheme NPS ki mahuta hanagi ariba All Pension Scheme OPS na hanbiyu amadi 𝗍𝗏 Commission na hanbiyu haiba demand taunaba mass rally asda saruk yanaba lakpane lonana achoba rally asda nupi na hena saruk yaduna achoba khongchit asi chatkani haina phongdoke Delhi ki mass rally asida ज़िरीबाम district ki delegate Bharati na haikibada employees sing asige rightful oiba demand asi PB na ba haiduna rally asida saruk yanaba lakpane maram aduna India government na rightful oiba demand sing asi PBU haike Manipur Government Services Federation की delegation team mama third member 2023 की रामलीला मैदान दा पांथोकदबा अचौबा रैली भारत पुंबगी रैली सिदा ज़िरीबाम डिस्ट्रिक्ट की delegation team mama हौजिक All Delhi railway station दा थुंगदना मया पुनमक असोयंगम यावदना इंगना तमना लेंबिरबा यावपजे अदुकि मदिक थागतपा मदि नुंगाइबा फोंदोकचरी तौगदबा मयामसिन सिगिदमक्ता अखोय खना लेनबा अदु मसु तोकगनी अदुगा लोइनना about the accommodation, the fooding, everything adu arrange tawna mayamna everybody participate tawbagi saruk yabagi mai pahanamagi thorum mayam sida punamakna mating pangbigani Manipur dagi luxury that team ase National Pension Scheme and 𝗏𝗏 Commission adu so many problems sigi damata akoina lakshabani India pumbagi Bharat pumbagi oina mi lakh amagi matakda Ramlila Maidan da hayeng November gi tarik 3 sida Singapore achoba relay sida koi Manipur dagi delegate chama saruk yajagadaba do adugi ngasi ज़िरीबाम district ki oina lakpa sida koi ahana laijara liba 𝗫𝗏𝗏 dagi akoina utsaga laksabani